lakle Inspector Tayai Ahan mamakta da Inspector Tayai tabiri basingu James Hagrizam na taram nuk chobaglo na ikok no na kurumjari Ngasi mo pudon laksari Inspector Tayai Jahungo humbutara tariyat subatangka Sanduk chari bathoro masi wakal na sagat chaba wari paringaman Masida hingliba amadi laikhidriba kanagumbaga mari leina jati karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakad ekhoina logjaba ngamjaroi haima kanano ne hello aya tatkri phone che oh mingonda phone toromaga karimta haidanaga khangni ko ai mo doksangi chale hello kanano phone do bira misibo waro bibiyade phone ji last digit amaka aina number do soikre waro bibiyade phone si wrong number oiri oh fare adidi waro bibiyade phone to birakli bisibo mingam ta khangjaba yabro karino miss call ni haire soibani haire Miss call mata ki badu de call toropo yuan min khang video ri de karigino haru bibedi ayuk sida adong ki konjel sita bada thamoi de amna nungai bam khak phawba waru bibedi ko leksabira aduga maura adu so idi khangjadi ayu wai sini henjin ke be yorbasu nakpigani kaisu kaide da dugidi ai ri umpale Chano pamanere ipure bele hoi aiming binako thamage de diko amtang habiko yum pala basu marup oi bedi karisu kai dedana aigi se amma magi wanati aidi pakhang hojare ado matang sabada nongma koithok sarake adongi husband ga su marup mapang oina thinasabadi aidana kanana khangni ngasigi numida sigidama ishorna ngaiduna leram boramasu pharini mingse ibina haina sep tawjaraki asang matamda just a friend marupa moina adungi purubasu dum khangnajagi aigi ming deva oh pharini adudi akhoi husband ga di khangnadrasu yanida Aigi chamcham na sumaro boi bada kesu kai did waro yade madi khara khambal chogale aina sumaina sakhang da mamaga wari sane yese khangla diamu khorena mo waro kini waro bi beti ai thamjarage angak suma pa na sana dana le no mama tang sa bada message tharke chamcham na just a friend okay yam no ajare bina dadi Aisha thamjaragi ko dudi hoi pani Aisha thamjare bye bina kai lege lakchare karino kanagano wari sanai dubo kanano nina pamnongi miro natteda sum imanabi kha oh pare horen office lagda kai geno leruk thuse nga ma samtang yobiro aduga kangsoi kari thonaba nga yaibado makak aga hojik ayai bian yon mani adu kharama yobirasu yare adagi singju pamani na singju janaba yongsak to hojik ti chani gi manga gum to bathok pani khara phajaba adu kharama yobiro aduga gajar khara aduga hawai badam khara Lairadi thabi gumba kharaga salad chananaba aigi nati ko haise nahangna pamjaba singdo semna nabagi hoini yaren adu nana list ma pithoga thamadi phadawni aini lobadu nuaina naba fare adu angang sieng chaluko ai wam taige nangna phone do sumaina namdana ne do mari mataga adu adaga wari sanadan laingida ingkhongi kachende leiba pukhi se aina khabadi loi khajale hababu ising sokpagi kumpham siri ma leirise asida kuma ngang sanara tup tardi lor adugane
ꯃꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯃꯆꯥ ꯏꯁꯤꯡ ꯇꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯈꯔ ꯆꯦꯛꯁꯜꯂꯨ ꯍꯩꯗꯤꯕ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯔꯤꯅꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯅꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯤꯗꯒꯤ ꯍꯣꯔꯦꯟ ꯃꯣꯏ ꯇꯥꯃꯣ ꯍꯜꯂꯛꯄꯅꯦ ꯑꯩꯅ ꯉꯥꯏꯗꯣꯏꯁꯦ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯋꯥꯔꯤ ꯐꯖꯕꯒꯨꯝꯕ ꯏꯁꯩ ꯐꯖꯕꯒꯨꯝꯕ ꯁꯨꯝ ꯇꯥꯕꯅꯤꯗ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤꯒꯦ ꯍꯣꯏ ꯈꯪꯉꯦ ꯌꯥꯔꯦꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯥꯟꯕꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣꯀꯣ ꯍꯣꯏ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯂꯣꯏ ꯂꯩꯔꯛꯀꯦ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯒꯥꯔꯤꯗꯣ ꯌꯦꯡꯉꯒ ꯇꯞꯅ ꯇꯞꯅ ꯊꯧꯕꯤꯌꯨꯀꯣ 오케이 오케이 에 ꯇꯝꯐꯥꯅꯤ ꯇꯝꯐꯥ ꯀꯔꯤ ꯂꯩꯒꯦ ꯀꯩꯅꯣ ꯑꯣꯇꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯦꯁꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯐꯣꯟ ꯇꯧꯔꯛꯏꯔꯥꯅ ꯈꯜꯂꯨꯕꯅꯤꯗ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯁꯥꯟꯅꯩꯗꯨꯗꯤ ꯏꯕꯥꯅꯤꯗꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯦꯁ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯥ ꯀꯔꯤ ꯇꯧꯕꯤꯔꯤ ꯅꯣꯡꯁꯨ ꯃꯪꯉꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯅꯤꯗ ꯑꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯣꯐꯤꯁꯇ ꯂꯩꯔꯕ꯭ꯔꯣ ꯀꯗꯥꯏ ꯂꯩꯔꯤꯒꯦ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯌꯦ ꯌꯨꯝꯗ ꯂꯩꯔꯤ ꯑꯗ ꯉꯁꯤꯗꯤ ꯁꯨꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤꯗ ꯑꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯅ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯅ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯪ ꯑꯩ ꯐꯥꯎꯅꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯗꯤ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕꯅꯤ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯄꯨꯟꯁꯤꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯃꯨꯔꯛꯈꯤꯅꯤ ꯇꯝꯐꯥ ꯊꯋꯥꯏ ꯑꯁꯦ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯕꯗꯨꯗꯤ ꯇꯤꯟꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯅꯪꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯁꯥꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯏꯁꯥ ꯄꯨꯝꯕ ꯊꯨꯝꯈ꯭ꯔꯕꯅꯤ ꯑꯃ꯭ꯔꯤꯇꯅꯤ ꯈꯟꯅ ꯊꯛꯆꯔꯤꯕꯅꯤ ꯅꯪꯅ ꯃꯀꯥ ꯐꯟꯅ ꯁꯥꯠꯄꯅ ꯂꯩꯔꯥꯡ ꯃꯥꯅ ꯏꯀꯥꯏꯖꯕ ꯌꯥꯎꯔꯤꯕꯅꯤꯗ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯕꯅ ꯅꯪꯒꯤ ꯂꯩꯈꯣꯡ ꯁꯣꯝꯖꯔꯤꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯃꯊꯧꯅꯤꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯅꯤ ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯋꯥꯎ ꯀꯩꯅꯣ ꯇꯦ ꯉꯁꯤꯗꯤ ꯐꯖꯕ ꯋꯥꯍꯩ ꯉꯥꯛꯇ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦꯅ ꯍꯥꯏꯕꯗꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯑꯌꯨꯛꯇꯗꯤ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯕ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯀꯩꯅꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯕꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯅꯛꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯅ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯉꯥꯏꯖꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯇꯝꯗꯣ ꯈꯜꯂꯨꯔꯒ ꯑꯩꯅ ꯇꯧꯐꯝ ꯈꯪꯈꯤꯗꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯅ ꯊꯣꯛꯈꯤꯗꯦ ꯅꯪꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅ ꯆꯠꯂꯅꯤ ꯇꯥꯔꯨꯕꯗ ꯅꯤꯡꯁꯤꯡꯅꯔꯣꯏ ꯈꯜꯂꯨꯔꯒ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯨꯔꯒ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯛꯁꯤꯟꯈꯤ ꯌꯦꯡꯂꯔꯣꯏ ꯈꯜꯂꯒ ꯀꯌꯥꯗ ꯋꯥꯍꯟꯈꯤ ꯈꯜꯂꯨꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯈꯤ ꯅꯪꯅ ꯀꯧꯔꯛꯄ ꯌꯥꯎꯗꯅ ꯑꯗꯨꯝ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯅꯤꯡꯈꯤ ꯍꯪꯂꯛꯄ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯈꯨꯝꯅꯤꯡꯕ ꯐꯥꯎꯈꯤ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯌꯦꯡꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯏꯔꯥꯡꯉꯦ ꯍꯥꯏꯕꯗꯨꯅꯤꯗ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦꯅ ꯇꯥꯕꯗꯨꯗ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯀꯨꯏꯅ ꯃꯤꯔꯝꯗ ꯂꯩꯈꯤꯕꯗꯣ ꯇꯝꯐꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯁꯤꯗꯤ ꯑꯩꯅ ꯍꯜꯂꯛꯇꯨꯅ ꯅꯪꯒ ꯊꯦꯡꯅꯔꯛꯈꯤꯕ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯃꯀꯥ ꯂꯥꯝꯖꯔꯤ ꯆꯤꯝꯕꯥꯜꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯕꯅꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯏꯊꯛꯀꯤ ꯄꯣꯝꯇꯅ ꯑꯩꯁꯨ ꯍꯧꯔꯤꯕꯅꯤ ꯈꯜꯂꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯅꯪꯕꯨ ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯪꯂꯥꯟ ꯀꯌꯥ ꯀꯩꯗꯧꯉꯩ ꯎꯅꯒꯗꯕ ꯅꯍꯥꯛ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯨꯗꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯐꯤꯖꯪ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯕꯒꯨꯝ ꯅꯪ ꯑꯩꯅ ꯃꯇꯦꯛ ꯈꯔ ꯂꯥꯞꯅꯈꯤꯕꯗꯨꯗ ꯃꯛꯂꯕ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ
ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯗꯨ ꯇꯩꯊꯣꯛꯂꯔꯦ ꯉꯁꯤꯗꯤ ꯇꯅꯧꯔꯕꯤ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯑꯁꯤ ꯏꯅꯧ ꯇꯅꯧꯗꯨꯅ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯂꯦꯡꯗ꯭ꯔꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯁꯤꯗꯤ ꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯀꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯊꯕꯛ ꯆꯠꯄ ꯇꯣꯛꯑꯒ ꯅꯅꯥꯛꯇ ꯂꯥꯛꯁꯤꯜꯂꯛꯁꯅꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯆꯥꯃꯤꯟꯅꯅꯕꯁꯤꯗ ꯂꯥꯛꯄ ꯌꯥꯏ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯒꯥꯡꯃꯩꯁꯨ ꯁꯩꯔꯦꯡ ꯊꯤꯗꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯣꯜꯗ ꯄꯨꯁꯜꯂꯒ ꯅꯨꯄꯥ ꯅꯨꯄꯤ ꯄꯥꯎꯅꯣꯛꯇ ꯅꯣꯛꯇꯅ ꯂꯩꯔꯤꯁꯤꯅꯤꯅꯦ ꯇꯦ ꯑꯗꯨꯕꯨ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗ ꯌꯥꯏ ꯀꯩꯅꯣ ꯂꯥꯛꯄ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯇꯝꯃꯤꯟꯅ ꯀꯦꯅꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯥꯔ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯁꯥꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯥꯔ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯥꯔ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯥꯛꯇꯅ ꯂꯩꯔꯦ ꯁꯥꯔ ꯁꯣꯝꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯏꯌꯥ ꯇꯧꯏꯗꯨ ꯀꯩꯅꯣ ꯁꯥꯔ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯁꯣꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤꯗ ꯁꯥꯔ ꯈꯤꯇꯪ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯉꯥꯏꯗꯅ ꯂꯩꯔꯦ ꯁꯥꯔ ꯇꯝꯕ ꯑꯩ ꯊꯝꯃꯒꯦ ꯃꯤ ꯂꯩ ꯍꯥꯏꯔꯤ ꯍꯣꯏꯗꯦ ꯊꯝꯃꯒꯦ ꯋꯥꯔꯤ ꯑꯃꯨꯛ ꯐꯥꯎꯅꯔꯁꯦ ꯐꯔꯦ ꯐꯔꯦ ꯒꯥꯡꯃꯩ ꯆꯪꯍꯜꯂꯣ ꯁꯥꯔ ꯃꯣꯠꯄꯨ ꯌꯥꯔꯗ꯭ꯔꯥ ꯁꯥꯔ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯝꯕꯁꯤꯗ ꯁꯣꯝꯗ ꯂꯥꯛꯀꯗꯣꯏꯗꯨꯅ ꯑꯦꯛꯁꯟꯅꯤꯅ ꯁꯥꯔ ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯇꯧ ꯂꯩꯁꯤꯕꯣ ꯃꯤꯗꯨ ꯀꯧꯁꯜꯂꯣ ꯊꯦꯡꯉꯅꯤꯌꯦ ꯁꯣꯔꯤ ꯁꯥꯔ ꯐꯒꯅꯤ ꯏꯌꯥꯝꯕ ꯁꯣꯝꯗ ꯑꯝꯇ ꯆꯪꯁꯤꯟꯕꯤꯔꯛꯁꯦ ꯏꯌꯥꯝꯕ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯐꯒꯅꯤ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯥꯔ ꯂꯦꯡꯁꯤꯟꯕꯤꯔꯣ ꯀꯔꯤ ꯃꯇꯥꯡꯅꯣ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯥꯟꯕ ꯆꯍꯤ 6 ꯁꯨꯔꯕ ꯁꯥꯔ ꯅꯨꯡꯊꯤꯜꯗ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯅꯤ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ ꯁꯥꯔ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯃꯃꯥꯅ ꯂꯧꯕ ꯆꯠꯀꯗꯕꯗ ꯃꯃꯥ ꯈꯖꯤꯛꯇꯪ ꯊꯦꯡꯈꯤꯕꯗꯒꯤ ꯒꯦꯠ ꯑꯗꯨꯗ ꯃꯃꯥ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯃꯥꯅ ꯄꯨꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯐꯝꯗꯨꯒꯤ ꯑꯣꯖꯥꯗꯨꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯨꯔꯕꯖꯥꯠꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯅ ꯂꯧꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯦꯠꯇ ꯑꯉꯥꯡꯗꯨ ꯂꯩꯍꯧꯕꯗꯨ ꯃꯃꯥꯅ ꯄꯨꯈ꯭ꯔꯕꯣꯏ ꯈꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯁꯥꯔ ꯑꯉꯥꯡꯁꯤ ꯌꯨꯝꯗꯁꯨ ꯂꯥꯛꯄ ꯅꯠꯇꯕ ꯁꯥꯔ ꯌꯨꯝꯗꯁꯨ ꯃꯊꯟꯇ ꯂꯥꯛꯄꯁꯨ ꯍꯩꯔꯣꯏꯗꯧꯕ ꯁꯥꯔ ꯑꯉꯥꯡꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯝꯇ ꯂꯩꯕꯤꯌꯨ ꯁꯥꯔ ꯑꯉꯥꯡꯁꯤ ꯌꯥꯔꯒꯗꯤ ꯁꯥꯔ ꯈꯣꯡꯒꯨꯜ ꯑꯃꯇ ꯂꯩꯕꯤꯌꯨ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯑꯝꯇ ꯀꯥꯞꯁꯟꯁꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯆꯍꯤ 6 ꯑꯗꯨꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯔꯦꯟꯁꯝ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯕꯅꯣ ꯁꯥꯔ ꯑꯩꯗꯤ ꯁꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯕꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯗꯣꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯊꯕꯛꯀꯤ ꯏꯪꯈꯥꯡꯒꯤ ꯑꯣꯐꯤꯁꯇ ꯌꯦꯠꯅꯈꯤꯕ ꯃꯨꯛꯅꯈꯤꯕ ꯑꯗꯣꯝꯒ ꯁꯥꯎꯅꯈꯤꯕ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯈꯤꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯥꯔ ꯑꯩꯗꯤ ꯀꯅꯥꯃꯇ ꯈꯟꯅꯖꯗꯦ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯃꯇꯒ ꯌꯦꯛꯅꯕ ꯃꯨꯛꯅꯕꯁꯨ ꯂꯩꯇꯦ ꯑꯣꯐꯤꯁꯇ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯁꯨ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥꯃꯇ ꯂꯩꯇꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯒ ꯉꯁꯤ ꯐꯥꯎꯕ ꯈꯟꯅ ꯆꯩꯅꯕ ꯂꯩꯇꯦ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯥꯛꯇꯦ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯕ ꯁꯥꯔ ꯃꯥꯗꯤ ꯑꯉꯥꯡꯗꯣ ꯂꯩꯀꯥꯏꯗ ꯀꯣꯏꯊꯤ ꯊꯤꯍꯧꯔꯤ ꯑꯗꯨꯒ ꯃꯥꯒ ꯇꯤꯟꯅꯕ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯪꯒꯅꯤ ꯍꯥꯏꯗꯅ ꯃꯊꯪ ꯍꯪꯕ ꯂꯩꯍꯧꯔꯤ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯣꯟꯁꯤꯡ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯅ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣꯝꯒꯤ ꯅꯨꯄꯤꯅ ꯄꯥꯏꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯃ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣꯝꯅ ꯄꯥꯏꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯃꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯠ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯒꯗꯧꯔꯤꯕ ꯑꯦꯅꯤꯋꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯝ ꯆꯠꯈꯤꯗꯅ ꯂꯩꯀꯥꯏ ꯑꯃꯗ ꯍꯥꯏꯕꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗ꯭ꯔꯒ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯦꯅꯤꯋꯦ ꯁꯦ ꯑꯩꯒꯤ ꯅꯝꯕꯔꯅꯦ ꯁꯤꯗꯩꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯌꯨꯝꯗꯁꯨ ꯁꯥꯔ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣꯗꯨ ꯁꯥꯔ ꯁꯤꯗ ꯑꯃꯗꯤ ꯄꯨꯖꯔꯛꯑꯦ ꯑꯣꯀꯦ ꯑꯗꯨ ꯂꯩꯔꯕꯗꯤ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏ ꯑꯦꯗ꯭ꯔꯦꯁꯇꯨ ꯁꯤꯗ ꯏꯕꯤꯔꯝꯃꯣ ꯐꯅꯤ ꯁꯥꯔ ꯀꯃꯥꯏ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯐꯒꯅꯤ ꯁꯥꯔ ꯁꯟꯇꯣꯁꯁꯨ ꯀꯧꯔꯣ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯅꯅꯕꯒꯤꯗꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯁꯣꯝ ꯌꯧꯕꯤꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯞ ꯆꯥꯅ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯝꯕꯔꯁꯤꯡ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯇ ꯇꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯀꯤꯗꯅꯦꯄꯔꯁꯤꯡꯅ ꯀꯣꯜ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯆꯍꯤ ꯃꯇꯥꯡꯗ ꯑꯉꯥꯡ ꯐꯥꯕꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯗꯨꯒ ꯌꯥꯝ ꯃꯔꯤ ꯂꯩ
ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ anyway ꯑꯃ ꯑꯣꯏꯔꯦ ꯆꯨꯝꯅ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯗꯨꯅ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯍꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯌꯥꯝ ꯊꯨꯅ ꯄꯤꯕꯤꯔꯣ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯛꯈꯤꯒꯦ ꯐꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯛꯀꯦ ꯒꯃꯩ ꯁꯟꯇꯣꯁꯇꯤ ꯁꯥꯔ ꯑꯩꯁꯦ ꯂꯩꯖꯔꯦ ꯁꯥꯔ ꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯡꯁꯤ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯨ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ CDR ꯂꯣꯏꯅ ꯁꯤꯡꯗꯣꯛꯎ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯐꯥꯈꯤꯕ ꯍꯥꯏꯕꯗꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯑꯉꯥꯡ ꯐꯥꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯃꯈꯣꯏ ꯆꯠꯂꯁꯤ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟꯗꯨ ꯌꯦꯡꯉꯒ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯐꯣꯟ ꯅꯝꯕꯔ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤ ꯑꯉꯥꯡ ꯑꯗꯨ ꯐꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔꯁꯤꯡꯗꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯕꯗꯤ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯒ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯦꯀꯤꯡꯗ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯐꯒꯅꯤ ꯁꯥꯔ ꯈꯔ ꯊꯨꯔꯁꯤ ꯔꯥꯖꯦꯟ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯐꯪꯕꯒ ꯑꯩꯈꯣꯏꯗ ꯈꯔ ꯊꯨꯅ ꯊꯥꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯥꯔ ꯒꯃꯩ ꯁꯥꯔ ꯑꯩꯈꯣꯏ ꯇꯤꯝ ꯀꯧꯇꯧꯔꯣ ꯈꯔ ꯊꯨꯔꯣ ꯐꯔꯦ ꯁꯥꯔ ꯀ꯭ꯋꯤꯛ ꯐꯥꯁ ꯀꯝ ꯑꯣꯟ ꯀ꯭ꯋꯤꯛ ꯀꯅꯥ ꯅꯝꯕꯔꯅꯣ ꯁꯤꯗꯤ ꯍꯜꯂꯣ ꯍꯜꯂꯣ ꯅꯆꯥꯅꯨꯄꯥ ꯉꯥꯟꯕ ꯑꯩꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯦ ꯅꯆꯥꯅꯨꯄꯥ ꯍꯤꯡꯅ ꯄꯨꯔꯛꯄ ꯄꯥꯝꯂꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯐꯣꯟ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯀꯔꯤꯒꯤ ꯐꯥꯖꯟꯕꯤꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯕꯅꯣ ꯍꯥꯏꯌꯣ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯕꯅꯣ ꯍꯥꯏꯌꯣꯕ ꯂꯨꯄꯥ ꯄꯥꯝꯗꯦ ꯄꯩꯁꯥ ꯄꯥꯝꯗꯦ ꯂꯨꯄꯥ ꯄꯥꯝꯗꯦ ꯄꯩꯁꯥ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯇꯅꯦ ꯅꯪꯇ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯅꯥꯅꯣꯕ ꯐꯣꯟ ꯇꯧꯕꯤꯔꯤꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪꯅ ꯄꯨꯂꯤꯁꯇ ꯇꯥꯛꯂꯣꯏꯗ꯭ꯔꯣ ꯑꯉꯥꯎꯕꯤ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯄꯩꯁా ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯒꯦ ꯏꯁꯥꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯣ ꯑꯩꯈꯣꯏꯗ ꯏꯆꯥꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯇꯥꯎꯅꯦꯍꯦ ꯑꯉꯥꯎꯕꯤ ꯄꯩꯁꯥ ꯄꯥꯝꯗꯦꯅꯦ ꯅꯪ ꯄꯥꯝꯃꯤ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯁꯦ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯒ ꯑꯩꯅ ꯅꯉꯣꯟꯗ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯍꯥꯟꯅ ꯍꯨꯛꯀꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯑꯃꯨꯛ ꯍꯨꯛꯀꯗꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯪꯂꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯦ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕ ꯅꯆꯥꯅꯨꯄꯥꯁꯦ ꯕꯣꯔꯥ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯀꯛ ꯀꯛꯑꯒ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯕꯨꯡ ꯄꯨꯗꯨꯛ ꯅꯠꯇꯦ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯒꯦ ꯍꯜꯂꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯇꯥꯖꯔꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯁꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯜ ꯄꯥꯝꯗꯦ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯜꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯤꯡꯍꯟꯕ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯌꯨꯝꯗ ꯍꯜꯂꯛꯍꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯑꯣ ꯋꯥ ꯃꯈꯥ ꯆꯒꯠ ꯉꯥꯡꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯪꯅ ꯄꯤꯕ ꯄꯩꯁꯥꯁꯨ ꯄꯥꯝꯗꯦ ꯑꯩꯒꯤ ꯄꯩꯁా ꯋꯥꯠꯇꯅ ꯂꯩ ꯑꯩꯅ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯇ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯄ ꯇꯥꯔꯕ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯍꯥꯟꯕꯅꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯕꯒ ꯑꯩꯅ ꯊꯨꯗꯦꯛꯈꯤꯅꯤ ꯅꯈꯣꯏꯒꯤ ꯅꯕꯨꯡꯉꯣ ꯄꯨꯂꯤꯁ ꯀꯥꯡꯕꯨꯗꯨꯗ ꯁꯣꯏꯗꯅ ꯇꯝꯃꯨ
मखोइना एगी खुंगुल लीबा कैदो तुफान अईदी नखोइदगी पैसा पाबा नथि अईदी नुंगशिबा पाबने नुंगशिबा अईना हारिबसि यादबा तारबदि थोंगानदा नचानुपागी असिबदु बोरा अमद हापचलगा थमंगेको अदुगा अईना मुक हेलो 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 फोन असिसु थमख्रेनि तौरिसि करिनो तौरिसु अईगी जानुपा कनाना करिगिदमा कमाई तौनि तौरिसिदि ए सिना कना ओ सिदि देबने हेलो बिना नंग मेसेज मेंगोंदा लेरमी अंगांग हलके हाइदुबु कमाई तौबनु सुमाइना तौबने अइसे ट्यूशन मफमदा अंगांग दो लोब चकदबनेबा अदैदा खितंग सोंदा थबक तौरिङेदा थेंदोक्रे मिनट 10 मुक्तनि थेंकिबा अदुगा अंगांग दो ट्यूशन मफमदा लेरमदबा अदु अतै अतै थिबा याबा मफमदि थिरब्रो कराई कराई मफमदगा सकनगेबा देबा अस कथाइदिगिनो अतोप मफमगा चतपा हिबा नतेदा हौजिकि मतमसिददि अखोइ सि लेरिबे लेखाइसिदसु अंगांग सानबा खोनबा यामना लेबा नति माना चक्केना चतपदा अखोइ युम थंगनबा मागा तिनबा अंगांग अमानि अदु खक्तनिदा अस करिनो तोफुं खंगदि ऐ तोगदोइसि करिनो ज्ञान मेना त ताद्रेबा बिना अदुदि पुलिस त पाउ बिख्रब्रो अखोइ नुपादो चक्री पुलिस स्टेशन दा चक्खिबने ओ अदुदि पुलिस लाने हेबर कमाइ तौजानो ऐसु खंद्रि माक चक्खिबदा ngaरिबने अदुदि मी अतोपना रेंसम अदुदा औ ऐ हाइगे तोरगा कौइ नंगना कॉल तौरिसिगि ममांगदा मसक खंगदबा मीमा मचिन मेनसिलगा फोन तौरामि ए अदुदि मादि करि हारिबा माना हारिदो मथोंग यम चादि पैसा पामदे महांगना हाइबा मफम अदुदा आई लाओ अदुगा आइगा मागा लोहोंगसि अदुगा अंगांग असे टेक्ता काइदना थादोकि सिनिदना ए कैनोने अदु याब्रने अदुदि नंबर अदुदि नंग खंगब्रो नंबर दुसु खंगदि सिजनबल ओरगा सिमसु थुदियक्रनि हाइ पुलिस त पिरबसु करिमता कानारोय सुमाइना सो हाइरमे अस कमाइ तौनि नंग सिदा सानि तौरिसे होय ऐ तोफुं खंगदे ए फोन से थमो होय नुपा लाख्रे ऐ कोन होरेन पाउ हाइरगेको फरे फरे मोइ थमो करि करि हाइनरगे पुलिस लाने हाइब्रो कमाइ तोरगेबा यामना लुरे अंगांग अदो सोइदनमक रेन संगिदमक फाबा माले हाइ अदुबु अखोइगी नंबर पुनमक लोइना पिरमबने सर्विलेंस त लोइन थमग्रबने सिदगिदि पुलिसने इन्वेस्टिगेशन तौरगा चुम्ब खरदि पुथोकनबा करि करि तौरपि हाइबदु यंग बतारे हौजिंग हाकि ममांगदने एंगोंदा कॉल तौरामि करि हारिबा कनाना नंगोंदा नंबर दुबदि यावरि अदु नंबर से माना हारिबा सिजनबल ओरगा सिमसि थुदियक्रनि पुलिस त पिगेसु पिउ मखोइना करिसु तो बुंगमो हाइ करि हारे मखोइना करि हारके हायु बिना मखोइना करि हारके हायो मखोइना हारिबा पैसा पामदे लुपा पामदे महांगना हाइबा मफम अमदा आई लाओ अदुगा आइगा मागा लोहोंगनि अदुगा अंगांग से टेक्ता काइदना थादोकनि सिनि माना हाइस व्हाट करि व्हाट नॉनसेंस बेको अदुदि मी अदुना मसा खंब्रो मागी खोजल अदु तारगा नंगना खंगबा मीराबा कदाइदिगिनो मचिनदो फिना मेनसिलगा याम पिकना हरे हि नंबर मतौ करमना खंगिनो हाइबा खंगति ओ अदुदि अखोइगी मुंगबु यामनो मुना खंग याना फजना निथिजना सेनबा मी अमनि हाबसिदि मेक सेना ताइदा देखो नंबर दो पुलिस सोइदना लाकिनि पुलिस त पिना नब तोक्सि अदुगा पैसा पामदबा नंग पामे हेबा मशीन ताकपदी नंगबु पामजबा मी अमा बिना नंगना सोइदनमकि खंगबा मी ओरमगनि नंग निंगसिंगो मागी खोंजल अदु तारगा महुसा नंगा थेंनकिबा खंनकिबा मरुप मपांग नत्रगा अखोइगी मरमदा मुन्ना खंगबा मी अमा आइगी इमानबा आइगा नंगना तिनबा मियोसि आइगी युमसिदा लाखिबा नत्रगा आइगा लोइनकिबा अखोइना थबक चलुबदा नंगा आइगना मुन्ना खंगबा मी अमा ai madudi tamungam dri da sure kari haiduna ibo me mana bata tadre bina munna khala ai khoi gi chanu ba ai khoi masak munna khangba mi mana kidnap to ba
ꯅꯆꯥꯅꯨꯄꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯄꯥꯏꯕꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕꯁꯨ ꯌꯥꯏ ꯍꯣꯏ ꯎꯍꯧꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕ anyway ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯪꯒꯤꯁꯤꯕꯨ ꯅꯝꯕꯔꯒ ꯍꯥꯞꯄꯖꯥꯠꯂꯣ ꯗꯥꯁꯨꯔꯦꯟ ꯑꯩ ꯊꯑꯣꯏꯅꯗꯤ ꯍꯥꯞꯇꯤ ꯑꯗꯨ ꯑꯦꯀꯥꯎꯟ ꯁꯦꯝꯕꯗꯒ ꯑꯩꯒꯤꯗꯨꯗꯒ ꯅꯝꯕꯔ ꯊꯣꯛꯈ꯭ꯔꯖꯥꯠꯂ anyway ꯃꯗꯨ ꯄꯨꯝꯅꯃꯛꯗꯣ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯃꯨꯟꯅ ꯌꯦꯡꯍꯜꯂꯁꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯂꯧꯍꯧꯔꯕꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯂꯥꯎ ꯂꯥꯎ ꯉꯥꯛꯁꯜꯂꯣ ꯌꯨꯝꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤꯗ ꯃꯈꯣꯏ ꯃꯤ ꯂꯩꯔꯦ ꯂꯥꯎ ꯂꯥꯎ ꯁꯥꯔ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯜꯒꯨꯝꯕ ꯂꯥꯛꯄ꯭ꯔꯣ ꯁꯥꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯂꯨꯄꯥ ꯀꯌꯥ ꯁꯥꯔ ꯄꯩꯁꯥꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯕꯤꯅꯥꯕꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯤꯕ ꯌꯥꯅꯤ ꯑꯉꯛꯄꯅꯤ ꯁꯥꯔ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯁꯤ ꯐꯥꯎꯕꯗ ꯀꯤꯗꯅꯦꯄꯔꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯕ ꯍꯥꯏꯅꯕ꯭ꯔꯅꯤ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯣꯏꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯍꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄꯨꯔꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯃꯥꯅꯦ ꯁꯥꯔ ꯑꯆꯨꯝꯕꯅꯦ ꯋꯥꯐꯝꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯎ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯀꯔꯤ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤꯅꯗꯤ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯈꯪꯉꯦ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯃꯨꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯑꯗꯣꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣꯝꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯈꯟꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯒ ꯁꯥꯎꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯁꯥꯔ ꯑꯩꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯒꯨꯝꯕ ꯁꯥꯔ ꯑꯩꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯑꯩ ꯑꯗꯨꯒꯨꯝꯕꯗ ꯌꯥꯔꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯑꯗꯣꯝꯒꯤ ꯄꯨꯔꯣꯏꯕꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ CDR ꯔꯦꯀꯣꯔꯗ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯂꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯅꯥꯒ ꯄꯨꯡ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯃꯗꯨ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯈꯪꯒꯅꯤ anyway ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕꯗꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯕꯨ ꯀꯧꯔꯤꯕꯗꯨ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯦ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏꯗ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯄꯨꯂꯤꯁꯀ ꯃꯔꯤ ꯂꯩꯅꯩ ꯈꯪꯂꯕꯗꯤ ꯃꯍꯥꯛ ꯑꯗꯣꯝꯕꯨ ꯀꯧꯔꯤꯕꯗꯣ ꯃꯍꯥꯛ ꯀꯧꯔꯛꯇꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯨ ꯍꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯂꯧ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯥꯕꯒꯤ ꯃꯊꯧ ꯇꯥꯏ anyway ꯅꯈꯣꯏꯅ ꯀꯤꯕ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯤꯖꯝ ꯁꯦꯠꯂꯒ ꯉꯥꯍꯟꯕ ꯌꯥꯒꯅꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯐꯪꯍꯟꯕꯤꯌꯨ ꯁꯥꯔ ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯐꯪꯍꯟꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯖꯈꯤꯁꯅꯨ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯐꯪꯍꯟꯕꯤꯌꯨ ꯁꯥꯔ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯁꯨꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀooperation ꯈꯔ ꯄꯤꯕ ꯇꯥꯏ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗ꯭ꯔꯕ ꯊꯕꯛꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯃ ꯅꯈꯣꯏꯅ ꯑꯃ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯐꯪꯕꯗꯤ ꯂꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤꯃꯠꯇ ꯂꯣꯠꯄꯤꯒꯅꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ anyway ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯝꯕꯔ ꯈꯪꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤ ꯑꯃꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯑꯣꯏꯒꯗꯧꯔꯤ ꯐꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯦ ꯍꯥꯏꯕ ꯅꯝꯕꯔꯗꯨꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯈꯤꯕ ꯁꯤꯝ ꯑꯁꯤ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯒꯟꯗꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯍꯥꯏꯕꯗꯤ ꯐꯣꯟ ꯇꯧꯔꯛꯈꯤꯕꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯉꯒ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯅ ꯀꯗꯥꯏꯗ ꯑꯣꯏ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯅ ꯀꯗꯥꯏꯗ ꯑꯣꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯅꯩꯅꯔꯒ ꯃꯤꯑꯣꯏ ꯑꯁꯤ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯊꯤꯒꯠꯀꯗꯧꯔꯤꯕ
ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕ ꯌꯥꯎꯔꯝꯂꯕ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯦ anyway संतोष सर नंबर तुम लसिंजमी फनी सर सर करीनो हम ताहाई जाएगी सर कई दौरे कमाई सर करीनो हम खोई किसी वो अंगांग दो फाव की पैसा की महूत ममा पी हुआ है बदो सर प्लान ऐसी ममा का पुण्य तो बुझा ले सर कमाई अदो है भी याद नहीं सॉरी सर सुम सिंगनार का सर संतोष लोरे बड़ा लो जारी सर सन बताओ अथु मतमदा कॉल डिटेल्स रेकॉर्ड की यंगा मो अखो इन्वेस्टिगेशन मखा सतन बताओसी अदुगा मो मफम सिदा मो लाक्सी फगनी सर गमै अदुदि सन बताओसी फगनी सर अदुदि खोइ थुक चरुकी फनी सर सर आइदि करिनो अंगांगी महूत नुपी ओइना लाओ अदुगा लुहोंग से हाइबजिबु इमाना पोकपुदगी दादरिनी सर गमै अंगक पंगाक्तनी ने केस हाइबसे अराइबना लोइदोरिबनी अदुबु यंग बतारेदना करीगिदमक्ता पैसा नत्तबिदा ममा ओइना पामलिबन अदुगा मियोय अदुना करा ममा अदुगी कॉल डिटेल्स रेकॉर्ड तगी शो अयामा खंगले कम ऑन सच फगनी सर संतोष सर कॉल डिटेल्स रेकॉर्ड खर थुननबा फगनी सर सोइदनी यौरनी सर ओके थोरो थोरो यस सर नंगोइना खयादा पामजो नंगोइना खयादा ngawjo अदुबो नंगना करी मत खंबिदि नंगो असुक अइना ngawjaba नंगना नयुम पालब फावदा अइना नंगबु तक्सु सोंदना ngasisu अइना खांगे अइ नंगबु नुक्सिजबा थमोय सेंगना नुक्सिजबा मियोरबा अदुबो नंगनादि आइबु मसक खंबियोगी महोता नंगना आइबु मसक खंबि अदुगाई नंगना नंगी नुंसीरबा सुरेनु मरन मथुम वाते मखोइगी मुंगदा लौसिंग यामना लई मचिन मनाव पुनम पैसा पाइ महाक मरल लैबा मी म ओइगने हाइदना नंगना आइबु मिराइरगे चटखिबा अदुगा नंगना नुंगाइना नमित्तना चामा उरगा नुंगाइना लैबदु उरगा अइदि खांगु ngamkhide maduna ngasidi laman singnana magidamak nangu aina nasanu pangan babu phajinduna thamlaga aina nasanu pana lobra नंगी इज्जत न लूब्रा मदो हंदक्की मतांग असिदा खंगने करिगुम नंगना नंगी नचा नुपा नुक्सिबा तारगदि नंग सोइदना लाकपु लाक्लबा मिकप अमतंग ओरबसु नोंमतंग ओरबसु आइगी सोइदना ओरगनि आइगी ओरबदि अइना मतम कयागी ममांगदगी वाजरकपा अइना मतम कयागी ममांगदगी नंगु निंगजरकपगी मंगलानादो अदुदि नंगोंदबु फोन तौननबा अतोपा सिम नंबर 2 तंजा यंगदुना नंगोंदा सोइदनमकी कॉल तौगनी नखोइगी मुंगदा सोइदनमकी पुलिस लाक्तुना इन्वेस्टिगेशन चथरगन आइना सिम सिनदुना तौरबदि पुलिसने कैदौदोरिबा पुलिस मीनी पुलिसना हई सिंगबदुगुमना आइसु हई सिंगबा ताब येंगबा तारेदना मचानु पासे मचिन हांगदोक्तुना sak sakkom amani natraga tan machet amani ising hairaga namdana pijaraga mukeng khang santos sir nang report porobra sir sida lejare sir kada sir sida di mahaki nupi se number amagadi yamna kan wari sane kada sigi number sigi mamingna sir mangal haina lei sir mangal adudi mangal hari bisi kanano magi mapuroi bidhang tare
फनी सर अदुगा ngaiko atopa number di sida call toramba sir kidnapper sing ore ngane khanma number amadi call towi sir adu bu hariba number di switch off lai sir switch off yes switch off lai gani aduga imung sida topa call sir haju pobugi di akoina CDR sing topugi manung sida sida lakeba number sina tana topa laktri hayeng pobugi manung da sweden lakbe natraga ngasi athing muda lakpuse ngaiko sida leriba number si nang noje habado sir mangal haiba magi mingda okay adudi ma ki nupa surena ho mangal haiba amaga ma ki nupi gi wari sanari basi ma khangra haidana phagni sir aduga sir sidai da mangal haiba nupa si ma ki nupi binaga aya mamatamda atheng mu numidang dem to wari sanade sir nung thil gumba ya masanaba aduga pung ayuki pung taraga makhai swais degina swai marakstadi machit phone siam tawisa system thing bisa chigi phone ko tawsidi anyway masi jo khoi yengasi aduga masa khangdaba number do maduna call torok mata magi location puthok pangamra sir location sida lere sir यानो फरे मसी की मखा तारकदा अमुखना महाना नंबर से कॉल तौरगदी अखोना मखा ताबदा मा को छोय देन मकी फाबदा इरै लागने खले एनीवे अमोरे मखो यमुंगदा नंबर सिंग दो सर्विलेंस थमिको सर थमजरी सर एनीवे मागी नुपिना मंगाल कोबा मी मको वरी सनरी बिसकना मदु मा की मपुरे बिदा कॉल तौरगम थाउ अदु वफमसे मा की नुपिदसु अखोइन हंगे हैदन खंगनदबा फनी सर I खंगजरे सर ओके कॉल तो चलो फगनी सर मागी नुपिना असुक कुइना मंगाल कौबा मी मग वारी सानरसिना करी करंबा ख्वाइदि ngaliबदि ट्यूशन तौबा चटखिबा ngang adu मखोइगी मसानी हाइना किडनैपर अदुना करमना खंगलिबा अदुगा किडनैपर अदुना इमुंग अदुदा लेबा बिनागी नंबर मतौ करमना खंगलिबा येंगबा ताबनि अदु नत्रगना मतौ करमनि इमुंग सिगी नंबर खंगदौरा फोन तोरे नंबर से खंगदी पायो हेलो हेलो कना ओइबिरबनो आइनिने नंगी पुनिंगदा करियो ओंदो होंबा लेरबा आइना नोंदा हाकिबसिंगदो नंग यारे हैब्रो यादे हैब्रो नत्रगना नखोइगी नसासिगे सिबक्सांगदो बोरा खौमगी मन घापचलगा मटुक कागा नखोइगी युंगी करता नत्रगा नखोइगी पुखी मपांद नथि मदुदि तो बिगनो लुपा क्यानो हाबियो पैसा ओरबसु थिलके लुपा क्यानो हाबियो लुपा कया पैसा कया ओय आइने नोंदा क्या रहना है ग्रमना थ्रो आई पैसा पांदे हेबना थ्रो आइने पामदे नंग खक्तनी नंग आइने नंगबु अमुक्तंग ओइरबसोई थानुंग द चेन कोलगे आई वारब थमोय सिबु पथाना नबगिदमा ओय नंग आइबु सितब्रा नसा नुपासी मटुक कागा नथि मदुदि तो बिगनो आइने हाइजरिबसिन लुपा क्यान हाबियो अदुगा सोम कनानो आइने सोमबु कनानो हाइबु खंथि चानुपादो कदा दिलेरिबन चानुपादो थादोपिरो अखोय पुलिस तगा अमते ताक्सद्रि इसानुपादो लोगजेकी अदुगने सोमना पाबा पैसादो लोइना अमते वाथन पिजेगे चिंथिबे मचिन थीदनगा सुंगांगी पैसा पिगेगा ओय नखोइगी नतैना नाउदो लुपा क्या फंगे एंगोंदा हायुने नखोइगी पैसादो आई वाथन पिगे आई पुंसीदा वाटपा मत लेथि आई पुंसीदा वाटपा हाइबो स्वप्न तकी नंग मदुदि सुंगै ओइबे यार आई यम पालबी मौ अमने आई पुरोइबा मदि इचाले करिगी दमुक्तनो ना कनानो हाइबा आई नंगबु कनानो हाइबसु खंथि करिगी दमुक्ता नंगना आइगी पुंसीदा सुंनि गेलिबनो अमुक्ता आयो आइने नंगी पुंसीदा करि अकाइबा पिख्रबगे
ꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯀꯗꯥꯏ ꯄꯤꯔꯣ ꯐꯣꯟꯗꯣ ꯑꯩ ꯄꯥꯏꯒꯦ ꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯁꯣꯝ ꯑꯃꯨꯛ ꯄꯥꯏꯕꯤꯔꯕ 이자누파 ꯉꯥꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕꯤꯀꯣ ꯀꯅꯥꯅꯣ ꯁꯣꯝꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯄꯥꯝꯃꯤꯁꯤ ꯀꯔꯤ ꯅꯠꯇꯦ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯂꯨꯄꯥꯔ ꯄꯩꯁꯥꯔ ꯁꯅꯥꯔ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯅꯪꯒꯤ ꯅꯆꯥꯁꯤ ꯍꯤꯡꯅ ꯑꯗꯨꯃꯛ ꯊꯥꯗꯣꯔꯛꯀꯦ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ ꯀꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯄ ꯇꯥꯔꯦꯗꯅ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯩ ꯋꯥꯅꯤ ꯈꯥꯡꯒꯦ ꯍꯥꯏꯅ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯑꯩꯅ ꯂꯨꯝꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯃꯇꯨꯞ ꯀꯥꯒ ꯁꯗꯟ ꯊꯥꯗꯨꯅ ꯑꯩꯅ ꯃꯎꯟ ꯈꯣꯛꯂꯒ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯂꯒ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯝꯒꯅꯤ ꯐꯣꯟ ꯊꯝꯃꯦ ꯍꯜꯂꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯃꯆꯥꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕ ꯃꯤꯅꯥ ꯃꯁꯤꯒꯤ ꯃꯤꯁꯦ ꯅꯪꯅ ꯃꯨꯟꯅ ꯈꯪꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ ꯅꯪꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯀꯅꯥ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯤꯡꯖꯈꯤꯕ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯅꯪꯕꯨ ꯀꯂꯛꯄ ꯃꯥꯟꯕ ꯅꯪꯕꯨ ꯄꯥꯝꯖꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯁꯦ ꯑꯩꯈꯣꯏꯅꯁꯨ ꯄꯨꯂꯤꯁꯇ ꯇꯝꯐꯝ ꯊꯣꯛꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯂꯩꯔꯝꯃꯣ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯠꯇꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯃꯨꯛꯅ ꯀꯣꯜ ꯇꯧꯔꯛꯂꯕꯁꯨ ꯅꯪꯅ ꯋꯥꯔꯤ ꯁꯥꯡꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯣ ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯩ ꯄꯨꯂꯤꯁꯇ ꯇꯝꯃꯛꯀꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯛꯀꯤꯁꯤꯕꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯀꯅꯥꯅꯣꯕ 시보 오이베 야브라바 시보 오이베 야브라 폰토리 데이바네 할로 데이바 깨도르기 이파파 칼리도 가이기노 바가타디 가이노 혹시 난키 꼴스키 마망다 폰 아마 각도라미 하이베디 키네 퍼싱 아두기로 마니 키네 퍼싱 아두기 꼴니 그리노 모이노 하리나 그리 뭐 하려게바 그리 하루니 막히기 와품도 쩌마네 야 멋있던 하리 아두가 다수렌 줄레링에다 콜도 마가수 바이너리 아두가 막히가 마가수 먹나 그리 마시기 마동도 폴리스키 마락타 쳤더나 그리로 따나루니 하이도나 짝리 아씨 그럼 하이통니 도르시 파기nga 시쇼모 혹전 기도리 아마도 그럼 떠롱가니 아씨 ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯅꯤ ꯕꯤꯅꯥ ꯑꯩ ꯐꯥꯎꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯤꯅꯗꯤ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯄꯨꯂꯤꯁꯇ ꯇꯥꯛꯂꯤꯕꯗꯨꯕꯨ ꯄꯨꯂꯤꯁꯅꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯃꯈꯣꯏ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯗꯦꯕ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯩ ꯈꯪꯗꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯅꯔꯒ ꯏꯆꯥꯒ ꯑꯩꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯤꯁꯤꯕꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯀꯔꯤ ꯕꯤꯅꯥ ꯑꯗꯨꯗꯤ
ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯔꯤꯗꯨꯅꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯇꯦꯝꯁꯤꯡꯅꯔꯒ ꯅꯠꯇꯦ ꯗꯦꯕ ꯃꯗꯨ ꯀꯩꯗꯧꯉꯩꯗꯤ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯀꯩꯗꯧꯉꯩꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯏꯁꯥ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯂꯨꯔꯒꯦ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯄꯥꯝꯃꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯕꯤꯅꯥ ꯅꯪꯅ ꯑꯉꯥꯎꯕꯅꯤ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗꯨ ꯍꯥꯠꯂꯒ ꯑꯃꯨꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯊꯝꯂꯕꯗꯤ ꯑꯗꯨꯗꯤ ꯀꯝꯗꯧꯒꯗꯧꯔꯤ ꯑꯁ ꯅꯣꯏꯒꯤ ꯋꯥꯁꯤ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯄꯥꯡꯒꯟ ꯊꯣꯛꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅꯅꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒ ꯆꯪꯉꯛꯑꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯧꯁꯨ ꯅꯈꯣꯏꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯤ ꯌꯥꯗꯦ ꯗꯦꯕ ꯑꯗꯨ ꯌꯥꯗꯦꯀꯣ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯔꯤꯕꯁꯤꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯣꯏꯔꯦ ꯌꯨꯝꯁꯤꯗꯅꯦ ꯕꯦꯔꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯨꯃꯤꯟꯅ ꯍꯦꯛ ꯍꯪꯕꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯍꯥꯏꯗꯨꯕꯨ ꯄꯨꯂꯤꯁꯅ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯈꯪꯉꯕ꯭ꯔꯕ ꯃꯥꯅ ꯑꯃꯨꯛ ꯇꯝꯕ ꯆꯠꯂꯤꯗꯨꯕꯨ ꯃꯥꯅ ꯅꯨꯄꯥꯗꯨꯕꯨ ꯈꯪꯅꯕ꯭ꯔꯕ ꯑꯁ ꯈꯪꯗꯦ ꯑꯩꯁꯨ ꯇꯧꯐꯝꯁꯦ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯅꯦꯅ ꯍꯦꯛꯇ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯁꯦ ꯇꯧꯐꯝ ꯑꯃꯇ ꯈꯪꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯩꯅꯦ ꯄꯥꯎ ꯑꯃꯨꯛ ꯂꯧꯔꯛꯀꯦꯀꯣ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯅꯦ ꯑꯩ ꯑꯁꯨꯝꯅ ꯁꯔꯨꯛ ꯌꯥꯕ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯔꯤꯃꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯀꯔꯤꯅꯣ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯂꯥꯛꯑꯣ ꯀꯨꯝꯃ ꯂꯥꯛꯑꯣ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯁꯥꯔ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯐꯅꯤ ꯁꯥꯔ ꯕꯤꯅꯥ ꯀꯩꯗꯧꯔꯒꯦ ꯗꯥꯁꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥꯍꯩꯒꯦ ꯁꯣꯟꯗꯕꯗ ꯊꯣꯛꯂꯛꯑꯣ ꯄꯨꯂꯤꯁꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯉꯤ ꯀꯔꯤ ꯋꯥꯍꯪ ꯀꯔꯝꯕ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤ ꯅꯪ ꯀꯗꯥꯏ ꯊꯝꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯉꯣꯟꯗ ꯀꯗꯥꯏ ꯊꯝꯒꯦ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯅꯆꯤꯟꯗꯣ ꯊꯤꯒꯅꯨ ꯑꯩ ꯈꯪꯗꯅ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄ ꯑꯗꯨꯒ ꯑꯩ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯪ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯤ ꯀꯅꯥꯒ ꯅꯪꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯂꯝꯃꯅꯣ ꯅꯪ ꯈꯨꯝꯅꯤꯡꯉꯤꯁꯤ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯗꯥꯁꯨꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯁꯤꯕꯣ ꯑꯉꯥꯡ ꯃꯥꯡꯈꯤꯕꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯔꯤꯅꯣ ꯗꯥꯁꯨꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯇꯥꯏꯁꯜꯂꯤꯁꯤꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯉꯥꯜ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯅꯪꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁꯀꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯕꯁꯨ ꯅꯪ ꯇꯥꯎ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯅꯪ ꯇꯥꯎꯀꯣ ꯕꯤꯅꯥ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯃꯉꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯝꯕꯔ ꯑꯁꯤꯁꯨ ngasi ngarang su dum phaunari mangal hari mami si kana mangal haibadi kanano ai khangdi mangal ko bami hoi mataga ai ga paw phongna ba mata leiti asing mane ai bu thajabiyo wafamasi ai khoi dolor pradi kerim kanaro aduga sida re ko to pothoroli bo wafam se aran bo wafam ma to waro bibiati adonga kana no wari sanesi ai di wari sanaba amata leijadamane Santos medangi phone jam to pai tema phone dum da pibiro kari ni tema phone ji lojabada asam pinning de na piresibo nati se cha hojik minute ahum mari mamang da su mangal hari ba misiga ma ka wari sanar misa chin tv nang na su ai leina mangal ko ba mi ma ko wari sanaba
नचादुबु लोसेलहलगा नंगना करिगे दासुरे आइदि खंगदि आइदि करिमत खंगब नति दासुरे आइदि करिमत खंगब नति आइदि करिमत खंगदि गाना असुक यामना नचिन्थिबा नंगी मरमदा नंग अरोन वारी सानबगी वाफम से इना पुथोलो फावदा हायो कनान हायो मंगाल हाइसि कनानो दासुरे मंगाल हाइबदि खंगदि आइगा इमानबो इना तिनबा देबा हाइबा अमा खक्ति लेइ महाकदि वारी सानै अदो महाकति थमख्रे मादि अखोइगे अंगांग फाबगी मरमदा करी करी हंगाम खक्तने अदुगा सिगे थौदोकसिगदि मागा करिमतो मरि लेनबा लेति थौदोसिगा माका मरि लेनरमदबे अदुबु माका वारी सानै हाइबसिदि अदोम सें एनीवे अमोरे महाक कनानो करिनो हाइबदु अखोइना थिगतपगी वानि फंगलिबा नंबर कदाय हौजि कॉल तोरमदु संतोष समथियो सर सिगी नंबर से अतोप नंबर अमन एनीवे अतो मतमदा नंबर सिगी मा की लोकेशन यको लोकेशन दो हाना गिदि लोकेशन दुगा हौजिक लेरिबो लोकेशन दुगा चप मानरबा नंबर खंगनि सिनबोर गदि मफम मदु खै चनबा तौसी फंगनि सर अतो मतमदा फंगनो होजरगे सर किदंग थु जल हाइजलो अथु बमगिनि यामना थुदबा यादबनि फंगनि सर सुरे केस असिद अदोंगि नुपिनो वारी सानरिबसि देव कौई हरि ममिंगदना मंगाल हाइना ले कनानो हाइबदु खंगनबगिदमा अदोंगि नुपि सिजनरगा मंगाल असि मफम असि कौननो होनसि अदुगा नंगि नुपिना मरगसिदा पुलिसना खंगरे खोखरे हाइबगी वफम सि करिमता हाइबियाथे बिना ताबिरेको फनी सर अदुगा वामता हाइजि अखोइना महा चिंगने हाइबो वफम सि करिमता हाइबिगन महा कदोंगि मरुप ओरबदि अदोमना कौ मतमदा सोयदन लाकदब अखोइ यंगसि महा की नंबर दु कॉल तो अदुगा महाक मफम से लाओ हाइबि याब्रेंगसि मदुगी मतुंगदा अदोम वारी अमता सानसि मतेंग पांगबियु नंग लाके हाइदुना मागी मनाक्ता चलगा वारी सानना होनगदा महान ओइरे फरे महान ओइद्रे फरे कनानो हाइबदु असेंग मदुक्ति सोयदना खंगन सदोस सर अथुब मतमदा नंबर दो लोकेशन खंगन होनो फगनी सर क्विक फगनी सर येंग बता रहे थे लाकले इंस्पेक्टर तैयार लाकले इंस्पेक्टर तैयार उठनबा Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayar. Lakle. Sige, Inspector Tayar. Sahung Humatra Trisuba Tanka. Nasigi Tanka Sita Virgadung Itamoy the Kari Fawi Game Yamna Pibirakwa, feedback Amade comment, Crofan and Vitan Jatalusi. Lena Nasigi birthday Tariba Sing the Yaifa Mangol Piminesi. Nasigi birthday Tariba Sing Bobana Elias Bablo Atopam, Tatarop Lame Batopam, and Atopam Mona Singda. Many happy returns of the day. Okram Geneva. Thank you so much. Singda Kadangban Part 1 the Guinea Bubana. Many happy returns of the day. Siginu Wairabadongi Ponomeda Sigidama. Lenana Okram Zenevia. Okram Jakendro and Okram Onita Tobal Ningomba. Many happy returns of the day. Nungairabadongi. Iponomeda Sigidamak. Yaifa Mangol Pizari Matungda Makatara Padomadongi Punshida Nungai Yaifaba Tola Tarba Sing Bumating Pang Mungamba Palempatoki Sheba Matum Lom Natogduna Iripaka Sigi the Mapping Chat for a poet Bangamboy view Nadi Yektaba Punsinung Sang Boy view Haina Shorta Nijeri Nasigi Sandukcharing Torumda Internet Marakta Tatkivadagi
ngasi inspector te ai gi tangka ka se ani thokna leikre haibadi ahan bagi sarugama ani so bagi sarugama marakta tatkre masigi de manga pigani torom se live oiba duga internet marakta tatkibana marmorga panma thoki basigi dama adubo mapum oiba masigi chap chaba mapum oiba ma pulap thagacharake haiba wafum sigi loinana Taurem ibungo thagachari ngase happy birthday tariba singya pamangol pibire khomdram Newton thagachari Sir James haninga leitana thagachari ta pirakpa Biroza Kaisham Deva Simarin Singam Daida na takpire Biroza thank you so much boy up happy birthday takpire Ibeman Devi thagachari likla Sanathoi thagachari happy birthday to all Why punsi thagachari Devana soiraroi nupi se kayada pangkraba na takpire Amarjit Sanasam yamna nungai kring asigi tangkak na takpire ngasigi top wari amani haitare tampak lema abuzam Devana nupi se pambagini binagi mayumda lakalaga khangadabani Yes hayengi tangkak ta kari oi habadu yaminas nawa kaisham thagachari ngasigi episode Yamna fazei sir nomagi tangkak amana ngaire taba amaromda yamna ngaizei sir mamal yamna ba nungsiba wari sing na takpire thagachari nawagisham thank you so much wari ma sagat ba araiba oide wari dusu taba nungaina na hona ba araiba oide adu hona jaba khara da masing thabi bagi nungai ba yamna leise thagachari MD Said Khan Bigyarani Sugul Sem Sarwari amna fazakre na takpire thagachari sana jawbo maibam sar ngasi su chak chadre ngasi di chak chajare sana jawbo maibam wadi waram gani ko na takpire thagachari likla thank you so much taton kangan ba Taya is a great and a happy birthday to all takpire thank you so much Susitra ningombam sir ngasi gi ai Imana Taya the request matobio hari madudi gangmai isai netlu rabaranam tire habi sai do amukta live chat pahabada sakpiro ona takpire So Citra very sorry hojikti sakpada paraktarni ngasi aina sakpa horuradi amana mo hairakani so hairakani saktabi yaro amana hairakani amuk so hairakani saktabi yaro adudi wara kanda isai saktra kanda nungai roi aduna nongma topa thorom amada haijaba tare so Citra waro bibiyadi mama da so haibiyo tabiramagadi mama da so nolokjeri atopa nongma thorom amada yankai sorokpa chama fajalakpa haibadi chaliba tangkak asida yankai na amuk tangkak ama chama sorokpagi na tangkak ama haina sumna chatlidana sumna chachabada chahunga yankai dagi hojik chamri subagi tangkak ta muk chatmili chamri suba matamda muk kariguma tanja charabadi aduguma thoromdo mona jage na haijage thagachari allow me sir punamak unthongno nungai thagachari mayamna nungai na takpirakpa site rok thank you so much koijam sana tombi asigi episode net tatkibadu pakalu ren takpiri koijam sana tombi thabak amani haitare hayeng hojik tabiri basi radio da mi lak ohum mari YouTube to hojik tabiri ba mi chatruk chatret kumadani adu punna tabiramagadi talamdragadi soidana makimi lising ani fawadi lerangani masine koigi ngasi honajari ba punamakse tatkibasina pokmang mang labani haitare aduna maramorega ahan bagi tangkak matat tusu kakthachakre sandokchari basisu kakthacharagani adomadomni yengbi ki batabi ki ba mioi lising ani gi si yengbi ki base loina mang dorabani adubu lising ani mang khrabaso haying nongalaga lising yang khaini leramga dorisi so lising yang khaini yengba yana na bataba yana na ba amok thorom se loiba ga muk semjaga doribani thagachari masina su hingjari bani na koin hona jari basina haitare yam seng na harakanda thamoi seng ekoin hona jari ba punama sina maroina inspector tayaina revenue khara laktane koin hona jari bani aduna masina kai khrabadi ngasi nomagi koin hona jari base pukmang manga dori bani
थागतरी हाबिरक्पसिगिदमक नावसा लाइस्रम इबेमचा निंगथौजम थैंक यू सो मच मकोक ताहौद्रेना ताक हाबिरक्प ओरंगनि मकोक यावरमरoi इबेमचा निंगथौजम अमुक थागतचरकपदुदा ताबिबा ताबनि थागतरी भुमेश्वर शर्मा थैंक यू सो मच हयेंग लाक्चगेना ताकपिबा लाक्पियु hayeng lakpase dum pung ani gi matung hai tare so thank you so much sir Bimochal mayang lambam sir ngasi episode yamna phajai ngasi top ta sana ga dabali la do nong chubna mara mora ga sana dre hayeng su yari pok amadi kaure lamamadu adu sana ga dabali la do hayeng su nong chuba ngasi su khibdun mara mora ga yei thok da ba male men ta dre hai tare anyway thank you so much I birak pasigi dama Konsam Bimola, Tagachari Arun Khetri, thank you so much, Sir James Kara, Sangna Sanargadi Nungai, and Tapiri. I see I'm 10 minute 50 Sanabas Arun Engon the Yang Waze. 50 minutes, it's very long. Engon the Yam Sangi, Yam Wai Hater. Me Amana Pung Ama, dialogue Torogatum lay by say, Arriba Oiro in a Kale. I don't know. Tagachari Taurem Ibungo, Tagachari. Te bu su ana ay yaudana we biu na tapire taurem ibungo thagachari binodini khomdam thagachari asigi kanana ngang pharino na tapira so thank you so much beman devi topomaton sar fazara kanda ko chen chelenga sise sumani ko chen babu chele thagachari naukcha livestream happy birthday to all Tampa Tagachari Inspector Tayar episode am nungaizai dalok phajai tapire thank you so much Sur okay Tagachari Sur okay gi account mi ani paiba male so khonjeng hongba male na mutapire kari habirim na sur gi wakhanjina angakpa mani anyway khanbi ning badum khanbi ko thank you so much saru ya biba sigi damaktadi koijam sanatombi happy birthday na tapire khomantem rajen saranga sigi episode am nungai Tayay tampag romantic ko batangkak matik ama yes wari du ki taisan na pam hai tare ngasi degi hayeng ona bohonak pada marakta karigumba ma hapta ba yadaba natraga di wari du ki continuity ma chatharak pa kana kai ge daba namara moraga matik ama hapaga ngasi degi hayeng on madu male ni natradi sum leiramaga haujik sing ngasi ni aduga haujik se ngarang gi thawdok tu ngarang ni haibadi yaroi doba adugumna hai tare ko so thagachari Govind Kuman Tagachari thank you so much yamawari se top wari ni na tapire chumbani lalong angakpani na su tapire so common theme Rajen sir Tagachari nasa episode ram nungai na tapira kiba so Somi thank you so much Romi common theme Tagachari nawbakisham taton kanganba Sundari Tongam Tagachari What is it Devana na ayambulo in high Hector Crack Tagachari Mipung Kodimaki Wakal Mana ready Kangli Pakse crime amata Toklam Loikona Tapire Hector Mewagi Punsi Angapani Aina Pamba Mina Pam the Bayawi Mina Pam the Vaina Pam Bayawi Ekoi Isada Ihul Haibam Kokle Ihul sinapunamak awan ba ohong manahel. Mi na khang na aikoi na tawba thabak khara haiba malai. Mi kanam ta khang da na tawba thabak haiba khara taibang miyoi ba na tawi. Masina maram moraga mi na khang da na ba aikoi isa na yamna kanna honai. Maduna maram oraga mi na khang da na ba hona bada apaba thabak tudi kariso kaida ba. Fattaba thabak tudi ko na amuk tapna khanglak pagi wari. Asina miyoi bagi lichatta Mina Kangba Tabak Nakta Oina Taurum Bataragati Afabanga Touramasu, Fatabato Wongam Kidabasue. Some the Portama Paraga enemy among the top part in Tudu, me Ukinena in a to Eden. Mido Ledam Dragadikanam to Kangdi and in a Poto Hurala Puve, Natra Tugairambe. Mio Bigimachat Matongana lay. Me Magamimago Wakal Manade, Chumbane. Tobudabu, Wakal Chaba Manadragasu. Hingbagi punsi mahingamadi punsigi kongtang do dimane. Aingba saba nungsiba pamba kalakba. Kapningba nungsiba kainaba
punamak thui sensation Arun Khetri thank you so much hai ngai bu wari takpiri thangjam Satyajit thagachari SK maibam topamaton thank you so much Govind Koman happy birthday takpirpa thank you so much Sarat Kasar taton thank you so much Kasar digi Torimi bungo koinaijam Amravati Romi MD Item Ibemcha Devi Priya thagachari Ibeman Devi Soraisam Bilasni Konsam Bimola Sananu Tomba Tokchom Punamak thagachari Binodini Loisinjagi ngasigidi yam sangna pazararoi aduga amuhana thagatgadabani na haitare ngasai honajari meyamse pungma mahangabani haitare ngasigi so anirak sugi basina haitare duna amuhana thagachadoini so full oina haitare Jona Takhel thank you so much thank you so mayam punamak isai ama kaktang khudol tamjaraga ngasigi di matam sangna logjararoi isai ama kaktang di khudol tamjage ngasigi mayam punamak ta kathok jaba isai Thagachari hanana ngasigi thorom sida saruga biribe me ampanamak ngasigi thorom sigi mandakini na sakpa mandakini takelemongi naito misai aina nungsijabi haina sakpi seksida aina nungsijaba haina asumna sehoba isai makudol tamjuri isai sigi maye kamadi twin da isamak Music the Binod Kumar Sharma. Isai isna ngasi garoi boi jagi. Ngasi ga mohana thaga chagadabna matam simiyam dagi nijari. So khudol tamjari atheng mata tabiri ba mayam punamakta khudol tamjari. Ying la ga Azaba